Eikhoi masel ngakta yanaba, Eikhoi masel ngakta Hatnaba, Eikhoi masel ngakta phunaba, Eikhoi masel ngakta bonglang janaba, Eikhoi masel ngakta paisa mundaba khotpada Eikhoi Meitei Eikhoi Muthanbani tawbiganu haidana khutlona khoramjari isasa isusa noi nongmai de noi yam paire khole adi nongmai do lepaki tamukti chin kuki jo terrorist kumba Eikhoi da langdarak pa mi sing siga thanen rabai tok tamadi nongmai de phadana thambiune Meitei masing yam daba Meitei habise Manipur da liba community puno suloni chingna bani Aram karam tanda tawbiganu ne Eikhoi ason mani Eikhoi sibu Bharat Sarkar na sunung sibide chin kuki jo na su khudikulai pariga tawning ta tawbase Bharat Sarkar na tawon base na Eikhoi khangdribane Eikhoi mi ma sibado ada tamda libugi lakama sibu chap mane Eikhoi bu chanbiu nu sibiu manan khitul le chukupal na thabiramu chaina kanbiramu nang tawda lali haina tawbi kawra kem da purung se phu na kotin se thado piru khat pa habisi Meitei ma sibada mi lising ama plane da libe mi ga mangba ga chap mani Eikhoi di tawbiganu mayam pun hingminasi Bharat Sarkar lang thangnaminasi chin kuki jo terrorist ke jo thangnaminasi Eikhoi amata punsi kedogi group manarsi tawbiganu bai Haibase ikhudlona ei kuramjari group leiba naharon punamak underground group punamak overground group punamak lepak ningba ke mapanda liba punam pusai no kok nangjari Eikhoi mayam se punna chaminasi nahoi chamini dumane Manipur imale bakse kanbiune